pau tabiri ba khudimappu Hidrom Susmitana numidangi pau pizari ahanbada maruoiba headline. Police station taruna konba Mapham singda center na Afspa Thamjinlakpabu MP Bimol na kanna yaningdaba phongdorakli. Kuki militant singda Manipur da angang singbu lanmi oina recruit tawri haina source amana hairi. Myanmar ga taina bangam khaida nomai kapna bada Assam Rifles ki personnel ama soktun laikan nakre. Paiduna thamba phawbai sakhangdaba singna mai thadolamle. Pausandona pizari. Police station tarukna konba Mapham singda center na Afspa Thamjinlakpabu MP Bimol kanna yaningdaba phongdorakli. Manipur ki police station tarukna konba Mapham singda Union government na amuk hana Armed Forces Special Power Act Thamjinlakpabu Manipur ki Lok Sabha ki MP Dr. Angomcha Bimol akoijamna akanba mongda yaningdaba phongdorakli. Dr. Bimol akoijamna hai ing lisingamaga chamapan humdrani thoida Afspa imen tawkraba mantungda Manipur da central government na direct oina Afspa impose tawbasi handaki asina ahanbani ek asubu chana hanabagi thabak asi hanadi state government na tawrami ing lisingamaga chamapan humdrani thoigi amendment asidagi ek asi chana hanabagi sakti asi central government su laikibani ngasi nauna Mapham kharada Afspa chana hanbagi thabak asidi puwari gi oina state amadi center gi marakta sakti munabagumani ngasi ek asi state asigi Mapham kharada chana halakpa asi top topa amani state amada state amasung center anina tonga tonga Mapham da Afspa chana nabal authokpa asi Manipur na ahanbani Hauziki oinadi Afspa chana halapagi thawong asidi state ki oiba thabak singda center na khut thingjilakpani haina lawroidabagi maram laite Dr. Bimol na phongdorapagi matung ina Ministry of Home Affairs na November 13 da Afspabu Manipur gi Mapham kharada amuk hana chana halakpa asidi State asigi Unified Headquarter gi oina Security Advisor Kuldip Singh amasung atai security agency kayana tawduna lakpa thabak sing adu fail oire habadu taksare Housing Manipur da tholiba irang asina khunja kaya awa chaitheng mayong nariba asida more amasung Chuchampur asi Afspa gi makhada lairabasu law and order gi phibam di karisu afaba phibam amata da leitri maram aduna ngasi nauna amuk Afspa chana haliba asi achumba khongthang amadi nate maram aduna housing tholiba irang asi Afspa chana hannaba yaroi taseng na political gi oiba thabak lokhatpa natana state asida mahausa gi punsi marel adu purakpa ngamloi haina su phongdorakli Kuki militant singna Manipur da angang singbu lanmi oina recruit tawre haina source amana hari Manipur da tholiba irang asida Kuki group singna angang singbu lanmi oina recruit tawri haina intelligence source amana hari Source aduna makataraduna angang singbu lanmi oina recruitment tawriba asi state asida tungda lakadaba mirol dasu hena kanba movement amal lainabani makatana makhoigi operation sing mapung fana chathanabani hari hauzik fawuda Kuki militant singna punna angang kaya yamna recruitment tawkhrabage haiba chap chana khangbangamdri adubu source ki matung inna recruit tawriba nupa macha sing asi chahi 13 dagi 13 fawbugi manungda lebani Makhoibu combat amasung warfare training piri hari Kuki militant KNF Kuki National Front na recruiter raba lema khongdagi Kiran Akhomi Koba nupamacha amadi masak khangba ngamlei hariba nupamacha asi tha asigi 13 da kangchupta chatakiba attack aduda saruk yakhi hari intelligence ki source aduna hai Kuki militant singna chatharliba thawong asi yamna khudong thiningai oiba trade amani makhoina angang sing asibu ki handuna tungda drug puthok pusin sininarakadra haibagi chingnaba lei intelligence source aduna makhatara aduna hai Kuki militant singna khangi madudi angang singna crime ama Rabadi jail da laibagi matam asi yamna teli madugi mathakta makhoibu hardcore cadre ama oina semgatpa yai habisini madumakna thawong asi chathabani haina lawi haina su phongdorakli Myanmar ga taina bangam khaida nomai kapna bada Assam Rifles ki personnel ama soktuna laikhana krai ngasi ayuk pung 8 rom taba atuaida yumlonariba Myanmar ga taina bangam khaida Indian Security Force ki khupu amaga khulai pabal lalobu singa akanba mongda nomai kapna khre hari thodok adugi matangda press na phangba pau amagi matung ina ngasi ayuk pung 8 lom taba atuaida Kamjong district amasung Myanmar ga taina ba border pillar number 85 86 ki saruk ama oireba
Kongkha thaba manaki yangang pokpida khut thoknabagi thodok adu thokibani hairi Pau asina makha taraduna hai ahum suba Assam Rifles ki khutpu amana Mapham aduda operation chathanaba changsilubada Mapham aduda leramba khutlai paiba singna Assam Rifles da nomai kapsinduna landara khibani hairi Assam Rifles nasu handuna maikai animakta pungkhai amarom akanba mowongda nomai kapna khi nomai kapnaba aduda Assam Rifles ki personnel ama nomaina panbadigi Imphal gi Siza Hospital da puraktuna laikanari hairi soklaba Assam Rifles ki personnel adugi maming SP Shau kawi hairi Sakhang daba singna phoboi mai thadolam lei Khundrakpam AC gi manung channel leiba pukhaw naharuk mamang da leiba pukhaw lokol da paiduna thamba loksal mangarom gi phoboi sakhang daba singna mai thadolam lei Lawpham asigi mapuna pukhaw khabam dagi lifesum samungo kawi hari thawong asina kanana kari maram gi mai thadok libano haiba chap chana khangmang ngamdri hari Jiribamge Zakurado Karongda leba CRPF personnel singda kuki militants singna landara kibagi thodok NIA na thizilagani haina report amana hari Jiribam district ki Zakurado Karongda leba CRPF personnel singda kuki militants singna landara kibagi thawong adu National Investigation Agency NIA na thizilagani hari Hiram asiga mari lenana D sentiment na piba report amana hai haukiba tang tara mathoida Zakurado Karongda leba CRPF ki personnel singda kuki khutlai paiba singna landara kiba amadi district asida thokliba atai violence ki thabak sing thizinaba New Delhi da leba NIA ge headquarters amadi NIA Imphal branch da NIA ge special court na haizaraba matung case asi painaba special court asina khangalakibani case asiga mari lenana file sing amadi mari lenaba khudam changdam khudimak pikhalangnaba Jiribam amasung Borobekra police station da court asina khangan khre hari panba yabadi Jiribam police station da leriba casing asiga mari leinaba document khudima pikhathanaba khanghanbiyu haina NIA na special court tak singkhibani Tha asigi tara humdoida Central Home Ministry gi directive matung ina NIA na casing asi register dawkhibani NIA gi special public prosecutor gi matung ina haukiba tang tara mathoida Vorobekra police station da sakhangdaba khutlai paiba singna landara kiba amadi Zakurado Karongda yum amadi dukan kaya mai thadolamugi thodok adu ahanba case oina lokhalei case asi NIA na armed act amadi unlawful activities prevention act section 20 gi makhada file tawkhibani hari NIA na file tawkiba anisuba case na numit adumaktada Zakurado Karong amasung Vorobekra police station da mathau tawduna leiba CRPF ki personnel singda attack chatharakiba amadi thodok aduda CRPF ki personnel ama nongmaina panduna sokpagi silchar da pukhatuna laikana ki thodok aduni thodok aduda state police amasung CRPF ki maike dagisu handuna pung amarom nomai kapna kibani thodok aduda sakhangdaba terrorist tara thawai yaudrba hakchang oina phangba ngamki makhoi ga loinana khuchu khulai kaya amasu phagatpa ngki phagalaba khulai sing adugi manungda AK rifle ahum SLR nongmai mari instas rifle ani rocket propel grenade ama pump action nongmai maru khara bulletproof helmet walkie talkie amadi mobile phone khara yauri haiduna hainasu NIA gi case asida palli CRPF na hatkiba kuki militant sing DNA test tawbada refugee ni khangkhrei tha asigi taramathoida Jiribamgi Zakurado da kuki militant taramathoi CRPF na hatkiba adugi postmortem Assamgi Silchar Medical College tawnaba thamlakhiba adugi DNA test tawkhrei masigi matangda press na phangba thajaba yaba pauna haribadi Silchar Medical College ta marsingna asiba hakchang taramathoi adu DNA test tawba yaroi haina Medical College asigi campus wangmada kuki singna protest tawringi chairakta asiba sing adu DNA test tawkibani hari DNA test aduda CRPF na hatkiba kuki mar militant sing adugi DNA test adu mapangi miyoi ngakta oiramba thengna khre haina pau asina hari adubu Silchar Medical College asigi oiba document sing di phongdopa thengnadri Afspa 1958 asi democracy chatpalebakta chunaba eknate haina khaidem mani na phongdorakli Armed Forces Special Power Act Afspa 1958 asi democracy chatpalebakta chunaba eknate ek asi pumut muthatkadabani haina khongjang sangsilingai chairak asida lengakna lamdam asigi district mangada leba police station tarukna konba mafam singda nauna amuk ek asi thamjinlakliba asi laibak thibani haina senior advocate khaidem mani na phongdokrei
Wafam asi Manipur gi district manga da leba police station taruk na konba mafam singda Afspa 1958 ki makhada disturb area Thamjinlakpaga mari lenana ngasi Loyalam bungda leba senior advocate Khaide Mani gi yumda pangthopa paugi mifam amada mahakna phangdokhibani paugi mifam aduda mahakna makata na hai Union Home Ministry gi additional secretary Piyush Goyal na thokpa notification amagi matung ina Afspa gi makhada Imphal West district ki manung chana leba Sekmai police station amadi Lamsang Police Station, Imphal East District ki manung channel laiba, Lamlai Police Station, Jiribam District ki manung channel laiba, Jiribam Police Station, Kampopi District ki manung channel laiba, Laimakong Police Station, Bisnupur District ki manung channel laiba, Moirang Police Station na kwanba area singda amuk hana disturb area lauthorakpasi angakpa phawi. Manipur sinba thungna disturb area lauthoklambadu haukiba October amada lengakna police station 18 na kwanbe area singdagi status asi lauthokibani hanadagi Afspa thamduna leriba chingi mafam singdana Afspa gi tawpham thokpa adu tawdraga nongna mafam kharada Afspa chalaiduna security force na law and order maintain tawnabu honabada chawna mateng paglagani Hairibasi laibak tibani thawong asidi hauzik miyoi taruk thiba khangnana leriba asigi matangda miyamna horiba iho asi nathainaba honaba thawong ni haina makhata khi JUC gi khongjan laukthokre MLA boycott tawkhre Kuki Kutlai Bible Singh na Fakiba Angang Yauna Mi Taruk Pungkun Marigi Manungda Thadorak Tabagi Jiri United Committee JUC na Changsingadaba Khongjang Singh Lautoki Bagaloinana Masana Masabu Power Yauzade Hariba Jiri Bangi MLA Kudak Tapham Thado U Amadi Jiri Bangi MLA Kudak Tagi Boycott Tawre Hana Lautokre Jiri Bangi Babu Parada Laiba Jimpalgi Office ta Pangthokiba Paugi Mifam Amada JUC gi convener H Priyananda na hai Tha asigi tarama thoida Jiri Bangi Borobe Kra Sub Division gi manung chanba Zakurador Karong amadi relief camp oina leriba mafamda kuki lalawa singna nomai kapsilakpadagi thodok thokraba matungda JUC na Barak Circle gi mafam singda security thambina ba amadi kuki lalawa singna kidnap tawkhiba angang ahum yauna miyoi taruk adu pungkun marigi manungda imung manung amadi CSO singda sinabina ba haikibani adubu laibak thibadi ngasi phawba mari lenaba singna thabakta ontho piraktabana maram oiraga JUC na changsingada ba khongjang kaya changsinaba sem sabal loire haina phangdorakli Pokna Phamgi TH Premchandbu Parliamentary Reporting the State Award pinaba lauthokre Manipur Government ki Directorate of Information and Public Relation DIPR na piba Manipur State Journalist Award lising ani kunmari fangadaba singi ming lauthopada Pokna Pham Pakche gi Senior Staff Reporter Thongam Premchand Singh Parliamentary Reporting category da khalakle Thongam Premchand Singjamai Makha Khongnang Phaidekpi Imphal West gini Apopagi ming Thongam Tampok Singh amadi Apopigi mingna Lekhidrabi Ibemhal Kawi Thongam Premchand mamangda tongan tongan belup singna piba Gender Journalist Award amasung Best Photographer Award na chingba phangkhraba paumini Terrorist tarani thoi hat crime Pakistan ki Balochistan amasung Khyber Pakhtunkhwa province ta security force na chathakiba operation anida terrorist tarani thoi hat khre haina military gi pauna haidi Balochistan ge Kich district chathakiba operation amada yamna kanna khuthoknaki thodok aduda terrorist mari hatki haina Pakistan army gi media wing oireba inter services public relation ISPR na thadokiba warol amada haiki atopa thodok amadana Khyber Pakhtunkhwa province ke awang Waziristan district ta security force na terrorist singi lotfam da attack tawbada terrorist nipan hatki amasung tarukna sokhan ki haina warol aduna haiki thabak oina onthokpiyu haina AMPS ta phongdorakli Haukiba October Kunmari lising ani Kunmari da Joint Secretary Education as Government of Manipur Elangbam Soniana Bosing gi Chairman gi post khanaba honoring tanja asida Mari lenaba authority na stock change and exchange ki bureaucrat officer amuk hamnaba tawriba thawong asi yamna laibak tibani haina All Manipur Progressive Student Association AMPSA gi President Wahengbam Bimol Maitei khudyek biduna thokpa cherol amana phongdorakli cherol aduna makata raduna hai afaba Chumba Taugadaba Chairman ama Khalaba Matunda Stock and Exchange ki bureaucrat officer asi hapana fagani haina Mari lenaba authority singna haptringai munna khanabina ba haizari ba wafam asi thabakta oina onthok pirakani haibagi achep thajaba su thamjari haina su All Manipur Progressive Student Association AMPSA gi President Wahengbam Bimol Maitegi cherol aduna makha tarakli Aroibada maru oiba pau amuka hana pizari
Police station tarukna konba mafam singda center na Afspa Thamjinlakpabu MP Bimol kanna yaningdaba phongdorakli. Kuki militant singna Manipurda angang singbu lanmi oina recruit tawri haina source amana hairi. Myanmar ga taina bangam khaida nongmai kapnabada Assam Rifles ki personnel ama soktun laikana krai. Paiduna thamba phawbai sakhangdaba singna mai thadolamle. Matang asida Loyalam E-PAO na namidangi pau pibel lezari tabiri bakudi mapu amuka handa khurumjari.